ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯂꯨ ꯀꯥꯏꯕ ꯂꯥꯛꯏꯅꯦ ꯂꯧꯗ ꯏꯅꯨꯝꯅꯦ ꯑꯩꯈꯣꯏ ꯗꯥꯅꯦ ꯏꯇꯩꯅꯦ ꯑꯩꯈꯣꯏ ꯆꯦꯅꯦ ꯑꯩꯅꯦ ꯑꯩꯈꯣꯏ 5 ꯂꯥꯛꯄꯅꯦ ꯑꯗꯣ ꯁꯤꯒꯤ ꯂꯧ ꯃꯐꯝꯁꯤ ꯍꯩꯀꯄꯣꯛꯄꯤꯗꯅꯦ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒ ꯑꯗꯨꯝ ꯅꯛꯅꯔꯦ ꯊꯪꯅꯔꯦꯀꯣ ꯑꯗꯣ ꯁꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯑꯥꯗ ꯊꯝꯃꯝꯃꯦ ꯂꯝꯕꯤꯁꯦ ꯆꯪꯕꯁꯦ ꯐꯔꯛ ꯇꯥꯗꯕ ꯌꯧꯁꯨ ꯑꯗꯨꯝ ꯌꯧꯁꯤꯜꯂꯛꯑꯦ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ ꯂꯧꯁꯤ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯅ ꯑꯁꯪꯕ ꯃꯌꯥꯝ ꯎꯕꯁꯦ ꯌꯥꯝ ꯐꯖꯩ ꯁꯤ ꯂꯝꯕꯤꯁꯤ ꯆꯪꯉꯒ ꯂꯩꯗꯣꯏ ꯃꯥꯅꯦ ꯑꯥꯗ ꯃꯤ ꯈꯔꯁꯨ ꯈꯣꯏ ꯊꯥꯔꯤ ꯉꯥ ꯀꯌꯥꯝ ꯐꯥꯔꯖꯥꯠ ꯌꯧꯁꯤꯜꯂꯛꯑꯦ ꯁꯤꯒꯤ ꯁꯪꯒꯤ ꯅꯥꯀꯟꯁꯤꯗꯩ ꯆꯪꯉ ꯂꯩꯗꯣꯏꯅꯦ ꯏꯟ ꯑꯃ ꯂꯩꯔꯦ ꯅꯨꯡꯃꯥꯏꯔ ꯏꯟ ꯃꯥꯁꯤꯗ ꯏꯟ ꯑꯃ ꯂꯩꯔꯦ ꯄ꯭ꯔꯤꯡ ꯄ꯭ꯔꯤꯡ ꯆꯣꯡꯉꯤ ꯉꯥ ꯌꯥꯝ ꯂꯥꯛꯇꯦ ꯃꯣꯏ ꯁꯤ ꯃꯐꯝꯁꯦ ꯉꯥ 2 ꯈꯛꯇꯅꯤ ꯃꯆꯥ ꯂꯧꯁꯦ ꯈꯔ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒꯅꯦ ꯑꯩꯈꯣꯏ ꯂꯧ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯐꯅꯌꯥꯝ ꯋꯥꯠꯂꯤ ꯆꯠꯇꯧꯕ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ ꯑꯁꯪꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯒ ꯆꯤꯡꯒ ꯑꯗꯩ ꯑꯇꯤꯌꯥꯒ ꯌꯥꯝ ꯐꯖꯩꯌꯦ ꯁ꯭ꯋꯥꯏꯁꯦ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯂꯧ ꯌꯥꯝ ꯆꯠꯂꯛꯑꯦ ꯍꯥꯏꯗꯤ ꯂꯧ ꯆꯠꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯅꯦ ꯍꯣꯏ ꯑꯕꯣꯏ ꯂꯧ ꯆꯠꯄ ꯂꯧ ꯌꯩꯕ ꯃꯇꯝꯗꯒ ꯏꯟꯅꯔꯒ ꯑꯃ ꯆꯠꯄꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯌꯥꯝ ꯇꯧꯔꯛꯑꯦ ꯑꯗꯨ ꯆꯠꯇꯕ ꯀꯨꯏꯔꯦ ꯌꯥꯝ ꯐꯖꯩꯌꯦ ꯏꯁꯪ ꯁꯪꯉꯒ ꯃꯐꯝꯁꯦ ꯐꯧꯉꯩꯁꯤꯁꯨ ꯌꯥꯝ ꯋꯥꯡꯉꯦ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯒ ꯁꯤ ꯂꯧꯐꯝ ꯃꯈꯩꯁꯤ ꯏꯁꯤꯡꯁꯨ ꯑꯗꯨꯝ ꯋꯥꯠꯇꯦ ꯍꯥꯏꯌꯦ ꯁꯤꯗꯤ ꯍꯧꯖꯤꯛꯁꯨ ꯏꯁꯤꯡ ꯐꯖꯅ ꯆꯦꯜꯂꯤ ꯅꯥꯀꯟꯁꯤꯗ ꯂꯝꯕꯤꯁꯤꯁꯨ ꯈꯨꯠꯁꯣꯡ ꯑꯃ ꯁꯣꯡꯉꯤ ꯆꯠꯇꯣꯏꯁꯦ ꯂꯤꯟ ꯀꯥꯡ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯁꯤ ꯑꯁꯣꯡꯕꯁꯤꯗꯅꯤ ꯆꯪꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯈꯨꯠꯁꯣꯡꯁꯤ ꯌꯦꯡꯉꯣ ꯃꯈꯥꯁꯤ ꯌꯦꯡꯉꯣ ꯈꯨꯠꯁꯣꯡ ꯑꯃꯅꯤ ꯂꯧꯔꯤꯁꯤꯁꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯦ ꯑꯗꯨꯅ ꯐꯩꯅ ꯅꯦꯠꯂ ꯆꯪꯉꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯅꯥꯟꯊꯈꯤꯗꯧ ꯃꯥꯜꯂꯦ ꯁꯤ ꯂꯩ ꯃꯆꯤꯟ ꯎꯔꯤ ꯂꯨ ꯃꯆꯤꯟ Cái phone cái gì? Anh được khâu được không? Chẳng cái bằng ngài đi thua mùng đi thua cái này ra lâu cái này cái đừng cao Cái chỗ này lấy bài xin lùi xin nào. Sara lùi. Sara sina kaburu. Sara lùi nè. Itu ama khắc tao lùi thôi. Sumba ani ka sara ro mariga. Ra ba. Ya ko. Phải dùng cái nào? Itu hao amu thumam ma doi ra. Faidom tain thoi. Faidom tain thoi taruk taruk ni. Asida taru asom lai da taru. Hau. Ôi phải. Ngã xuống như này phải rồi. Xuống rồi ura. Để ama lấy. Kaya ba? Ni to ban lawo ai. La kun tere to. Kya da? La kun tere. La khara kan man. La kun tere to. Khara kan bai pari tang khai. Kana am hoi pari da pari da. Lu không được nhiều nhiều con Nhẹ là sẽ được có luôn.
ꯂꯩꯇ꯭ꯔꯦ ꯊꯝꯃꯅꯤ ꯑꯁ ꯅꯣꯏ ꯑꯃꯨꯛ ꯄꯨꯁꯟꯕꯤ ꯍꯣꯏ ꯃꯤꯅ ꯂꯧꯊꯣꯛꯑꯝꯃꯗꯣ ꯃꯥ ꯑꯃꯃꯛ ꯆꯪꯖꯕꯗꯤ ꯑꯣꯏꯊꯣꯛꯑꯣꯏꯗ ꯉꯥꯈꯥꯁꯤ ꯆꯪꯉꯤ ꯉꯥꯈꯥꯗꯤ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯉꯦ ꯍꯋꯥꯏ ꯆꯥꯝꯃꯉꯥ ꯑꯃꯁꯨ ꯌꯥꯎꯔꯦ ꯁꯤꯗ ꯂꯨ ꯑꯍꯥꯟꯕꯩꯗꯨꯅꯤ ꯐꯖꯅ ꯆꯪꯉꯝꯃꯤꯁꯤ ꯃꯁꯤꯁꯨ ꯆꯪꯉꯝꯗꯔꯦ ꯑꯌꯨꯛꯇ ꯃꯤꯅ ꯀꯥꯏꯊꯣꯛꯈ꯭ꯔꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯅꯨꯡ ꯑꯁꯣꯝ ꯃꯇꯥꯏꯔꯣꯝ ꯊꯪꯕꯗꯨ ꯈꯛꯇꯅꯦ ꯑꯍꯥꯟꯕꯩꯗꯨ ꯆꯪꯉꯝꯃꯤꯁꯤ ꯍꯧꯖꯤꯛ ꯄꯥꯎꯉꯩ ꯑꯇꯣꯞꯄ ꯃꯔꯛꯇ ꯂꯩꯕ ꯊꯪꯅꯕ ꯂꯧ ꯊꯪꯅꯅ ꯂꯩꯕ ꯃꯈꯩꯁꯤꯅꯤ ꯆꯪꯉꯝꯗꯩꯁꯤ ꯃꯤꯅ ꯀꯥꯏꯊꯣꯛꯑꯝꯃꯅꯤ ꯑꯌꯨꯛꯇ ꯀꯥꯏꯊꯣꯛꯈꯤꯕꯩ ꯃꯥꯜꯂꯦ ꯉꯁꯥꯏ ꯉꯥꯈꯥꯁꯨ ꯈꯔ ꯇꯥꯔ ꯂꯩꯔꯝꯃꯤ ꯂꯧꯔꯤꯗ ꯃꯤ ꯂꯧ ꯆꯠꯂꯒ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯁꯨ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯕ ꯈꯪꯗꯦ ꯉꯁꯤꯁꯤ ꯉꯥ ꯑꯃꯨꯛ ꯆꯪꯉꯝꯗꯔꯦ ꯌꯥꯝ ꯋꯥꯅ ꯂꯥꯛꯑꯒ ꯂꯧꯔꯤꯁꯤꯁꯨ ꯐꯧꯁꯤꯁꯨ ꯋꯥꯡꯉꯦ ꯈ꯭ꯋꯥꯡ ꯃꯊꯛ ꯌꯧꯔꯦ ꯑꯃꯃꯨꯛ ꯂꯩꯔꯦ ꯁꯤꯗ ꯑꯃꯨꯛ ꯆꯪꯕ ꯌꯦꯡꯉꯁꯤ ꯁꯤꯅ ꯀꯔꯤ ꯂꯨꯗꯥꯅꯤ ꯁꯅꯥꯂꯨ ꯁꯔꯥꯔꯣ ꯆꯪꯕ ꯍꯥꯏꯇꯥꯔꯦ ꯉꯥꯈꯥ ꯑꯃꯒ ꯐꯖꯕ ꯇꯧꯋꯤ ꯉꯁꯥꯏ ꯑꯍꯥꯟꯕꯗꯨꯅ ꯈ꯭ꯋꯥꯏ ꯐꯖꯩ ꯈ꯭ꯋꯥꯏꯁꯨ ꯆꯪꯉꯤ ꯈꯔ ꯌꯥꯎꯔꯤ ꯉꯥꯈꯥ ꯈꯔ ꯌꯥꯎꯔꯤ ꯂꯨ ꯃꯁꯛꯁꯤ ꯅꯣꯛꯅꯤꯡꯗ꯭ꯔꯣ ꯂꯨꯁꯤꯁꯨ ꯃꯈꯟ ꯃꯈꯟꯅꯤ ꯂꯩꯔꯤꯁꯦ ꯑꯁꯥꯡꯕ ꯑꯄꯣꯝꯕ ꯃꯀꯛ ꯀꯥꯏ ꯍꯥꯏꯁꯦ ꯉꯥ ꯑꯆꯥꯏ ꯑꯃ ꯕꯣꯛꯁꯀꯤ ꯃꯑꯣꯡ ꯇꯧꯕꯗꯨꯅ ꯉꯥ ꯑꯆꯧꯕ ꯀꯩ ꯍꯥꯏꯈ꯭ꯔꯦ ꯉꯥꯃꯨꯒꯨꯝꯕ ꯉꯥ ꯎꯀꯥꯕꯤꯒꯨꯝꯕꯒꯤ ꯂꯨꯅꯦ ꯍꯥꯏ ꯑꯗꯨꯅ ꯌꯥꯏꯕꯣ ꯑꯗꯨꯕꯨ ꯏꯇꯩ ꯃꯥꯁꯨ ꯑꯀꯥꯏꯅꯩꯗꯤ ꯂꯧꯁꯤꯟꯈꯤꯒꯦꯗ ꯉꯥꯈꯥ ꯑꯃꯅꯤ ꯈꯛꯇꯔꯤ ꯆꯪꯉꯝꯃꯤ ꯑꯩꯈꯣꯏ ꯂꯥꯛꯏꯁꯤ ꯌꯣꯡ ꯂꯥꯞ ꯂꯩꯔꯝꯃꯦ ꯎꯔꯤ ꯁꯪꯂꯥꯏ ꯑꯥꯏꯗꯩꯅꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯥꯛꯏꯗꯣ ꯃꯥ ꯂꯧꯒꯤ ꯁꯪ ꯑꯃ ꯂꯩꯍꯧꯕꯗꯨꯅꯦ ꯑꯥꯒꯤꯔꯥꯏ ꯐꯅꯌꯥꯝ ꯂꯥꯞꯄꯝꯃꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯅꯨꯃꯤꯠꯁꯨ ꯈꯔ ꯇꯥꯁꯤꯜꯂꯛꯑꯦ ꯅꯣꯡ ꯃꯪꯉꯤꯔꯣ ꯀꯩꯅꯣ ꯂꯩꯆꯤꯜ ꯌꯥꯝ ꯊꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯆꯤꯡ ꯃꯊꯛꯁꯤꯗꯤ ꯅꯨꯡꯁꯥ ꯁꯥꯔꯤ ꯃꯈꯥꯁꯤꯅ ꯎꯔꯨꯝ ꯂꯥꯡꯉꯦ ꯂꯝꯕꯤ ꯆꯠꯐꯝꯁꯤꯁꯨ ꯌꯥꯝ ꯁꯣꯡꯉꯦ ꯈꯨꯁꯣꯡ ꯑꯃꯅꯤ ꯇꯧꯔꯤꯁꯦ ꯀꯥꯏꯊꯣꯛꯑꯝꯃ ꯆꯪꯉꯝꯃ ꯉꯥ ꯐꯅꯌꯥꯝ ꯈꯔꯕꯨꯗꯤ ꯌꯥꯎꯔꯦ ꯀꯅꯥ ꯌꯥꯎꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯪꯒꯣꯏ ꯑꯃ ꯁꯜꯂ ꯇꯥꯗꯩꯒ ꯀꯗꯥꯏꯗ ꯅꯛꯃꯜꯂꯦ ꯌꯨꯝꯗ ꯈꯥꯎꯗꯨ ꯊꯥꯡꯒꯠꯂꯣ ꯉꯥ ꯀꯌꯥꯝ ꯐꯥꯒꯦ ꯍꯥ ꯇꯥꯔꯕ꯭ꯔꯥ ꯇꯥꯔꯦꯅꯦ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯌꯥꯝ ꯐꯖꯅ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯂꯧꯗꯣꯏꯅꯤ ꯉꯥꯁꯦ ꯎꯝ ꯁꯤꯃ ꯊꯟꯅ ꯐꯥꯔꯦ ꯂꯨ ꯀꯌꯥꯅꯣ ꯀꯥꯏꯁꯤꯕꯨ ꯑꯩꯈꯣꯏꯁꯤ ꯇꯔꯨꯛꯁꯤꯗ ꯃꯤꯅ ꯀꯥꯏꯈꯤꯕ ꯉꯥꯛꯇ ꯃꯤ ꯑꯂꯣꯏ ꯀꯥꯏꯊꯣꯛꯂꯦ ꯑꯅꯤꯗ꯭ꯔꯣ ꯑꯩꯈꯣꯏꯅ ꯀꯥꯏꯁꯤꯕꯣ ꯅꯠꯇꯦ ꯀꯥꯏꯗꯦ ꯑꯅꯤ ꯈꯛꯇꯪ ꯑꯣꯟꯇꯩꯔꯗ ꯇꯧꯔꯤ ꯃꯤ ꯂꯨ ꯊꯝꯗꯣꯔꯤꯌꯥ ꯆꯥꯡ ꯌꯥꯕ ꯃꯈꯥꯗꯣ ꯀꯥꯕ ꯌꯦꯡꯉꯣ ꯃꯈꯥꯗꯣ ꯈꯨꯅ ꯄꯥꯏꯌꯣ ꯍꯌꯦꯡꯗꯤ ꯑꯗꯨꯝ ꯁꯥꯔꯅꯤ ꯍꯥ ꯍꯌꯦꯡꯗꯤ ꯊꯨꯝꯕ ꯑꯗꯨꯝ ꯁꯥꯔꯅꯤ ꯁ꯭ꯋꯥꯏ ꯃꯈꯣꯡꯗꯨ ꯄꯥꯝꯃꯤꯅꯦ ꯀꯥꯏꯊꯣꯛ ꯌꯥꯝꯇ꯭ꯔꯣ ꯑꯩ ꯀꯃꯥꯏꯅ ꯊꯣꯛꯂꯛꯀꯗꯣꯏꯕ ꯇꯥꯔꯦ ꯏꯃꯥ ꯍꯪꯉꯣꯏ ꯆꯥꯝꯃꯉꯥ ꯉꯥꯛꯇꯅꯤ ꯃꯣꯔꯦ ꯍꯪꯉꯣꯏ
in sagdaluga size luga lakprane xin thì không đâu anh để cũng Quên một cái nồi này. Chuyện. Ai không tao đi. Đây là phụ tao đi bạn. Tao đi nè. Tao thì tao ấy. Cái không được hai này tao. isingse yam lui aduga ingaga sanabsu yam nungai sin ba oibai ma kano si yam phajai machu mamjin gi bai numit lai mai ade riêng được rồi hay gì right ba mariam pan ro mo si mai riêng tan mà được mariam ma cham pal mai riêng thay asidana alu khara thare mo si lâu da si di hingon na te lâu da sum lâu chứ mà ko moi tha ba dun tay đâu kia nên có ngồi trên anh ngồi sina yangang na tro singlo yangang lo sibu yangang sina dilong ma chama na ro hulli aina kobi belendri yom hore Sila intha về làm này. mai riêng đó mà được quay không vậy ine nga kyam phar mo mai mai in giang ta là phải ta Thếการที่มีใจนะการนั่นเลยละมาสู่เข้าบนมาโค้งเนี่ยนั่นเลยนุ้ยใช้กันละเอามาเหมือนไอ้น่ะไอ้เนี่ยเดี๋ยวแต่นุ้ยปานตันเล่ตัวละไอ้ชายกันจะไปไว้หัดกัน pun don khoi mu wang wan ge to ba si no in cholo in as hi sing di chen de si de kung kai sing la lumbra hai sha nga bu ka rai sing di chen de ba nga khum lei che na nga si ma se khoi tharok pi ra ge ma daw lei ba nga hai ba dun akhoi da pun don sai gi le me how ing ge o si la su lei ye a cha ge pun don ma sak se hang ne quay giờ mà Sila ko na ni. Aw yo, pen pan man ba. adudi lukai bas loe mina yumda mo hanangai tawrage yum yauraga nga simok phajana tupaga sabage mo hapjarage mayam punna yengminarase akhoi nga sai kaino pharakpa ama ludai tawbado aduidu kharaga adagi nga lula sangamba magna kha mata duga adai in thabi dai kharaga leiraga topane sise chạm vào cái này khỏe lắm akhoi chegi machane pandam adudi akhoi se cha mà quay đâm xuôi mà lấy giờ để cái nó khen belendri luôn mà bane lấy giờ để rồi đó quay gì chạm vào cái pan tâm đang nằm bên cây câu cái đấy nó hại rồi đó nè mẹ em pan tâm câu vẽ năng chạm đi cây nó hại rồi mẹ em đã na sa de cha cây cái nó tungan biga ma Đã có ngà cả. nga hao bà hao cái hại cái rồi mẹ Hao em gì? cái em hao vậy Hao giàu kìa. ado akhoi se yam sa di haptarage sa le asida Anh chạm không vào không cái ăn này nữa. happy hana sappe Anh không ăn thằng ăn đây cái gì? nei chok ki leiram da bai nei ai di belendri iromba se yamna pambane ai sappe panam nang kunin in thorakpa hao vậy hao là có cứ à hao vậy mà rồi cái em mình hay vậy nga kha se teno to ko sa ba lo taw tho ga adu se am ha ai jeng la ga ga mai na to pa ji ha wa thau yang yam ma la ga to pa ni si ga belendri iromba se phajang sa ke hu ko thari nu mayang matondo yam manam nungsi yam
ꯂꯣꯝꯕꯁꯨ ꯂꯩꯔꯛꯈꯤꯕꯅꯤ ꯂꯣꯝꯕ ꯀꯣꯟꯅ ꯍꯥꯞꯄꯒꯦ ꯖꯒꯥꯁꯤ ꯌꯥꯝ ꯆꯤꯟꯈꯔꯦ ꯉꯁꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯇꯧꯁꯤꯟꯈꯤꯕꯩꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯤ ꯆꯥꯛꯁꯤ ꯀꯣꯟꯅ ꯀꯩꯅꯣ ꯃꯈꯥ ꯇꯥꯔꯁꯤ ꯃꯈꯥ ꯇꯥꯔꯦ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯏꯕꯥꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯗꯤ ꯃꯤ ꯅꯨꯡꯉꯥꯏꯔꯦꯕ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯉꯥ ꯐꯥꯕꯩꯗꯨ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯕꯥꯏ ꯕꯥꯏ ꯇꯧꯈ꯭ꯔꯣ ꯇꯧꯔꯣ